ꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯠꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯔꯥꯀꯦꯁ ꯀꯧꯖꯩ꯫ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯇꯧꯔꯝꯃꯤ꯫ ꯑꯔꯨꯟ ꯊꯧꯕ ꯑꯃꯗꯤ ꯁꯨꯅꯤꯜ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯐꯒꯠꯂꯛꯏꯕ ꯉꯥꯛꯇꯅꯤ꯫ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯀꯣꯏꯕ ꯂꯥꯡꯕꯗ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯏꯕ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯣꯏ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯣꯏ, ꯅꯣꯏ ꯅꯨꯄꯥꯅꯤ ꯀꯣꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯍꯦꯟꯃꯜꯂꯦ꯫ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯅꯪꯗ ꯅꯠꯇꯦ, ꯅꯃꯥꯟꯅꯕ ꯑꯔꯨꯟꯒꯤ ꯃꯃꯥꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ"꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯥꯁꯨ ꯍꯣꯇꯦꯜ ꯐꯝꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯡꯁꯨ ꯉꯥꯡꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ, ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯒꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤ ꯈꯔ ꯂꯥꯡꯖꯕꯇꯅꯤ꯫ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯐꯣꯟ ꯇꯧꯅꯗꯨꯅ ꯑꯔꯥꯞꯄꯗ ꯀꯣꯏꯕ ꯆꯠꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯨ ꯑꯩꯈꯣꯏ ꯃꯔꯤ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ, "ꯚꯥꯏ, ꯑꯩꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯏꯃꯥꯅ ꯉꯥꯡꯕꯗ, ꯌꯨꯝꯗꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ"꯫ ꯑꯔꯨꯟꯅꯁꯨ, "ꯑꯩꯁꯨꯅꯤ, ꯏꯃꯥꯅ ꯉꯥꯡꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯄꯣꯠꯅꯤ꯫ ꯌꯨꯝꯗ ꯂꯩꯔꯦ ꯉꯥꯡꯉꯤ, ꯀꯣꯏꯕ ꯆꯠꯂꯦ ꯉꯥꯡꯉꯤ, ꯀꯩꯅꯣ ꯈꯪꯗ꯭ꯔꯦ"꯫ ꯊꯧꯕꯅꯁꯨ ꯅꯣꯏ ꯈꯛꯇ ꯅꯠꯇꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯥ ꯊꯣꯛꯈꯩ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯁꯨ ꯉꯥꯡꯂꯤ ꯄꯣꯠꯅꯤ꯫ ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯈꯔ ꯂꯥꯡꯖꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯗꯤ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯀꯥꯔꯅꯤ, ꯑꯗꯩꯗꯤ ꯂꯥꯡꯕꯁꯨ ꯐꯪꯉꯔꯣꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕꯣꯔꯗꯤꯡꯗ ꯅꯝꯁꯤꯟꯕꯤꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯈꯔ ꯂꯥꯡꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯣ"꯫ ꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯁꯨꯅꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯚꯥꯏ, ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯀꯣꯏꯃꯟꯗꯅ ꯇꯟꯕꯨ ꯇꯜꯂꯦ꯫ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯅꯥꯏꯠ ꯁ꯭ꯇꯦꯒ ꯇꯧꯔ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯅꯣꯏꯗꯤ ꯂꯩꯅꯤꯡꯗ꯭ꯔꯣ? ꯑꯩꯗꯤ ꯃꯤꯅ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ", ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ, "ꯍꯣꯏꯅꯦ ꯚꯥꯏ, ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯣ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯅꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯔꯔꯣꯏꯅ ꯇꯧꯕꯅꯤ". "ꯆꯠꯄꯨꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ", ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯅ, "ꯍꯦꯔꯥ ꯚꯥꯏ, ꯑꯩꯈꯣꯏꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯧꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯨꯕ ꯌꯥꯏ". ꯑꯔꯨꯟꯅ ꯑꯃꯨꯛ, "ꯑꯗꯣ ꯚꯥꯏ, ꯀꯃꯥꯏ ꯇꯧꯔꯒ ꯑꯍꯤꯡ ꯂꯩꯔꯨꯅꯤ ꯍꯥꯏꯗꯣꯏꯅꯣ? ꯀꯩꯅꯣꯝꯇ ꯈꯟꯅꯁꯦ", ꯍꯥꯏꯔꯛꯏ꯫ ꯁꯨꯅꯤꯜꯅ, "ꯌꯨꯝꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯕꯥꯔꯗꯦ ꯂꯩ, ꯏꯃꯥꯟꯅꯕꯒꯤꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ". "ꯌꯥꯏ, ꯅꯪꯒꯤ ꯀꯣꯛꯇꯨ ꯌꯥꯏ꯫ ꯑꯗꯣ ꯚꯥꯏ, ꯀꯔꯥꯏꯗ ꯂꯩꯁꯦ ꯍꯥꯏꯅꯣ? ꯁ꯭ꯋꯥꯏꯗꯗꯤ ꯇꯜꯂꯤꯀꯣ꯫ ꯈꯔ ꯂꯥꯞꯄꯗ ꯆꯠꯁꯦ", ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯅ, "ꯚꯥꯏ, ꯁꯨꯃꯥꯏ ꯇꯧꯔꯁꯦ, ꯑꯩꯈꯣꯏ ꯈꯨꯟꯖꯤꯟꯗ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ꯫ ꯃꯥꯗꯤ ꯊꯥꯏꯅ ꯀꯣꯏꯕ ꯌꯥꯝ ꯆꯠꯂꯛꯏ ꯍꯥꯏ꯫ ꯃꯉꯣꯟꯗ ꯍꯪꯂꯨꯕꯗꯤ ꯃꯐꯝ ꯐꯖꯕ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ". ꯃꯥꯒ ꯇꯥꯟꯅꯔꯁꯦ ꯍꯥꯏꯕꯗꯒꯤ ꯅꯣꯡꯃ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯎꯅꯔꯝꯃꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯤꯡꯅ ꯊꯥꯒꯣꯏ ꯀꯧꯏ꯫ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗ, "ꯀꯔꯤ ꯂꯩꯔꯦ ꯅꯣꯏꯅ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕꯗꯤ", ꯍꯪꯂꯛꯏ꯫ ꯑꯩꯅ, "ꯏꯄꯨ, ꯑꯩꯈꯣꯏꯁꯦ ꯁꯨꯝꯗꯧꯕꯅꯤ, ꯂꯝ ꯆꯠꯇꯨꯅ ꯀꯣꯏꯕ ꯆꯠꯄꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ꯫ ꯑꯗꯨꯗ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯤꯗꯤ ꯆꯠꯇꯕ ꯖꯒꯥ ꯂꯩꯔꯛꯇ꯭ꯔꯦ꯫ ꯏꯄꯨꯗꯤ ꯊꯥꯏꯅ ꯂꯝ ꯀꯣꯏꯕ ꯌꯥꯝ ꯆꯠꯂꯛꯏ ꯍꯥꯏ, ꯑꯗꯨꯅ ꯐꯖꯕ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ", ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯜꯗꯨꯅꯁꯨ ꯅꯣꯛꯇꯨꯅ, "ꯀꯌꯥꯝ ꯆꯠꯂꯒꯦ ꯁ꯭ꯋꯥꯏꯒꯤ? ꯊꯨꯡꯅꯕ ꯆꯠꯂꯕ꯭ꯔꯣ?" ꯍꯪꯂꯛꯏ꯫ ꯁꯨꯅꯤꯜꯅ ꯑꯃꯨꯛ, "ꯏꯄꯨ, ꯑꯌꯥꯝꯕꯅ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯅ ꯈꯔ ꯂꯥꯞꯄ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯕ ꯖꯒꯥ ꯄꯥꯝꯃꯤ", ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ, "ꯐꯔꯦ, ꯑꯩꯈꯣꯏꯗꯤ ꯊꯥꯏꯅ ꯆꯤꯡꯂꯣꯝꯗ ꯑꯌꯥꯝꯕ ꯆꯠꯄꯅꯤ꯫ ꯆꯤꯡꯒꯤ ꯃꯐꯝ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯣꯏꯅ ꯆꯠꯅꯤꯡꯂꯗꯤ ꯏꯄꯨ ꯇꯥꯛꯀꯦ", ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯏꯄꯨꯅ ꯆꯤꯡꯒꯤ ꯐꯖꯕ ꯃꯐꯝ ꯈꯔ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯍꯌꯦꯡꯁꯦ ꯆꯠꯅꯕ ꯍꯥꯏꯅꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯕꯥꯔꯗꯦ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯗꯧꯔꯤꯅꯦ ꯁꯥꯗꯅ ꯆꯦꯡꯒ ꯌꯣꯝꯁꯤꯜꯂꯤ ꯄꯣꯠꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯄꯩꯁꯥ ꯈꯔ ꯂꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯔꯨꯟꯒꯤ ꯕꯕꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯔꯨꯟ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ꯫
ꯆꯦꯡꯅꯦ ꯏꯁꯤꯡꯅꯦ ꯈꯔꯗꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤ꯫ ꯂꯝꯕꯤꯗꯒꯤ ꯏꯁꯤꯡ ꯈꯔꯒ ꯊꯣꯡꯅꯕ ꯁꯥ ꯈꯔꯒ ꯂꯧꯔꯒ ꯏꯄꯨꯅ ꯇꯥꯛꯂꯛꯄ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯣ ꯈꯔ ꯂꯥꯞꯄꯤ꯫ ꯑꯩꯈꯣꯏꯅ ꯌꯧꯕꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯥꯔꯦ꯫ ꯃꯐꯝꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯁꯪ ꯃꯆꯥ ꯃꯆꯥꯁꯨ ꯂꯩ꯫ ꯃꯤ ꯈꯔꯁꯨ ꯀꯣꯏꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯪ ꯃꯆꯥ ꯃꯆꯥꯗꯨꯗ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯡꯈꯠꯅꯔꯛꯏ꯫ ꯁ꯭ꯄꯤꯀꯔ ꯄꯨꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯏꯁꯩ ꯊꯥꯒꯠꯅꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯡꯅꯗꯨꯅ ꯆꯥꯛ ꯊꯣꯡꯅꯔꯝꯃꯤ꯫ ꯊꯥꯕꯜꯕꯨ ꯆꯣꯡꯕꯅꯦ ꯑꯩꯈꯣꯏ ꯀꯣꯏꯕ ꯂꯥꯛꯏꯕꯁꯤꯡꯗꯣ꯫ ꯏꯁꯥꯡꯒ ꯂꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯀꯣꯏꯕ ꯂꯥꯛꯄꯗꯣ ꯐꯦꯃꯤꯂꯤ ꯂꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯒ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯌꯥꯎꯔꯛꯄꯗꯣ ꯅꯝꯕꯔꯒ ꯂꯧꯅꯔꯗꯨꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯂꯩꯐꯝꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯨꯝꯊꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯈꯔ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯊꯧꯕꯗꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯏ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯗꯣ ꯑꯩꯁꯨ ꯎꯏꯔꯨꯝ ꯈꯪꯍꯧꯏ꯫ ꯉꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯎꯔꯤꯗꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯊꯧꯕꯗꯤ ꯆꯪꯉꯛꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯗ ꯑꯩꯅ ꯊꯧꯕꯗꯣ ꯃꯄꯥꯜ ꯊꯣꯛꯈꯤꯕꯅꯤ ꯆꯪꯉꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯧꯕꯁꯦ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯈꯣꯏꯅ ꯌꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯅ ꯂꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯗꯅ ꯆꯪꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯊꯧꯕꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯇꯧꯕꯗꯁꯨ ꯊꯧꯕꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ, ꯌꯨꯝꯗꯁꯨ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯆꯠꯅꯤ ꯍꯥꯏꯔꯒ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ꯫ ꯉꯥꯛꯇꯪ ꯎꯏꯔꯨꯝ ꯇꯧꯔꯨꯕꯗ ꯊꯧꯕꯗꯣ ꯌꯥꯝ ꯍꯧꯅ ꯅꯣꯛꯂꯛꯈꯤ꯫ ꯃꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯧꯒꯠꯂꯒ ꯌꯦꯡꯂꯨꯕꯗ ꯊꯧꯕꯗꯤ ꯅꯣꯛꯇꯨꯅ ꯁꯛꯐꯝꯗꯣ ꯑꯣꯟꯗꯨꯅ ꯑꯔꯨꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯂꯥꯛꯂꯦꯗꯅ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯂꯛꯈꯤ꯫ ꯊꯧꯕꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯚꯥꯏ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ, ꯁꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯎ ꯍꯥꯏꯗꯅ ꯆꯪꯁꯜꯂꯨꯕꯗ ꯑꯔꯨꯟꯒꯤ ꯉꯛꯁꯝꯗ ꯆꯞꯇꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯩꯒ ꯁꯨꯅꯤꯜꯒꯅ ꯊꯧꯕꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯪꯅꯕꯗ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯤꯕ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯣꯏꯅ ꯈꯟꯕꯅ ꯑꯩꯈꯣই ꯃꯁꯦꯜ ꯈꯠꯅꯔꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯏꯆꯥ ꯀꯩꯅꯣ ꯅꯣꯏꯅ ꯂꯥꯞꯅ ꯀꯣꯏꯕ ꯂꯥꯛꯂꯒ ꯈꯟꯅꯔꯤꯕ ꯑꯁꯤꯕꯣ, ꯊꯥꯗꯣꯛꯎꯅꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯈꯥꯝꯗꯣꯛꯑꯝꯃꯤ꯫ ꯊꯧꯕꯅ ꯑꯔꯨꯟꯒꯤ ꯉꯛ ꯃꯦꯠꯂꯝꯕꯗꯨ ꯉꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏ ꯌꯥꯎꯔꯛꯀꯅꯨ, ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯣꯏ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗ ꯄꯥꯎ ꯄꯤꯕꯅ ꯐꯒꯅꯤ꯫ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯎꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯕ ꯇꯧꯔꯛꯄꯗ ꯊꯧꯕꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯜꯂꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯅꯪꯒꯤ ꯌꯦꯛꯅꯕꯒꯨꯝ ꯇꯧꯔꯤꯕꯗꯤ ꯍꯪꯂꯨꯕꯗ ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯔꯥ? ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯦ ꯅꯁꯥꯅ ꯅꯃꯪ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯔꯨꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯅꯕ ꯇꯧꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯑꯔꯨꯟꯕꯨ ꯆꯦꯟꯈ꯭ꯔꯣ ꯏꯕꯨꯡꯉꯣ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯑꯔꯨꯟꯁꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯔꯨꯟꯅ ꯆꯦꯟꯈꯤꯕꯒ ꯊꯧꯕꯁꯨ ꯃꯁꯥꯗꯣ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯇꯨꯊꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯏꯆꯥ ꯅꯣꯏꯕꯨ ꯑꯍꯜꯁꯤꯡꯗ ꯄꯥꯎ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯍꯥꯏꯔꯨꯕꯗ ꯌꯨꯝꯗꯒꯤ ꯃꯤꯁꯤꯡꯅ ꯆꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯉꯝꯂꯨꯅꯤ? ꯄꯥꯎ ꯑꯝꯇ ꯃꯊꯪ ꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯑꯍꯜ ꯑꯗꯣ ꯃꯥꯅ ꯇꯥꯛꯂꯛꯄꯅꯤ ꯃꯐꯝꯁꯦ, ꯃꯥꯒ ꯇꯧꯔꯒ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯈꯤꯔꯝꯃꯤ꯫
ꯑꯩꯈꯣꯏꯁꯨ ꯑꯔꯨꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯔꯨꯟꯕꯨ ꯊꯤꯕ ꯌꯥꯕ ꯊꯤ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯔꯨꯟꯕꯨ ꯀꯧꯗꯨꯅ ꯊꯤꯕꯗ ꯑꯔꯨꯟꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯃꯈꯣꯜꯗꯤ ꯇꯥꯏ, ꯑꯗꯨꯒ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯥ ꯋꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯕꯗ ꯑꯔꯨꯟꯅ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯡꯊꯛꯇ ꯁꯨꯝ ꯀꯥꯔꯤꯕꯗꯣ ꯎꯕꯗ ꯑꯩꯒ ꯁꯨꯅꯤꯜꯒꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯛ ꯎꯗꯕ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯜꯂꯛꯇꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ꯫ "ꯅꯈꯣꯏ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯅꯈꯣꯏꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯛꯌꯦꯠꯇ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯜꯂꯛꯈꯤ꯫ ꯑꯇꯤꯌꯥꯁꯤꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯁꯪꯂꯤꯕ ꯑꯍꯜꯗꯣ ꯆꯪꯉꯛꯇꯨꯅ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯐꯕ ꯅꯠꯇꯦ꯫ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯣ" ꯍꯥꯏꯕꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯑꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕꯁꯦ?" ꯍꯪꯈꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯅꯠꯇꯦꯅꯦ꯫ ꯃꯥꯗꯤ ꯁꯛꯃꯥꯟꯅꯕ ꯈꯛꯇꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯁꯛꯃꯥꯟꯅꯕ ꯍꯥꯏꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯔꯨꯟꯒꯤ ꯕꯕꯥꯗꯨ ꯎꯕꯗ ꯅꯨꯄꯤꯗꯣ ꯁꯥꯎꯅ ꯑꯃꯨꯛ ꯃꯐꯝꯗꯨ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯔꯨꯟꯒꯤ ꯕꯕꯥꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯨꯡꯉꯣ, ꯏꯆꯥ ꯀꯩꯗꯧꯔꯦ?" ꯍꯪꯂꯝꯃꯤ꯫ ꯑꯔꯨꯟꯗꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯗ꯭ꯔꯦ, ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯥꯏꯕꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ꯫ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯌꯥꯟꯈꯤꯕ ꯎ ꯑꯗꯨꯗ ꯌꯥꯜꯂꯣ ꯍꯥꯏ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯟꯒꯤ ꯕꯕꯥꯅ "ꯏꯆꯥ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯄꯥ ꯂꯥꯛꯑꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯐꯝꯁꯤꯕꯨ ꯁꯦꯟꯅꯔꯝꯕ ꯑꯍꯜ ꯑꯗꯨ ꯎꯕꯗ "ꯏꯄꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯜꯗꯨꯅ "ꯀꯦꯁꯣ, ꯅꯪꯒꯤ ꯅꯆꯥꯔꯥ? ꯅꯪꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯕꯕꯥꯅꯁꯨ "ꯃꯥꯅꯤ ꯏꯄꯥ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯈꯣꯏꯗꯤ ꯕꯥꯔꯊꯗꯦ ꯆꯠꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯆꯠꯂꯝꯃꯦ" ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ "ꯅꯪꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯒꯁꯨ ꯀꯥꯏꯅꯔꯦ" ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯀꯞꯂꯛꯈꯤ꯫ ꯃꯣꯏꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤꯁꯦ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯂꯝꯃꯤ꯫ "ꯏꯄꯥ, ꯑꯩ ꯃꯇꯝꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯕꯨ ꯃꯥꯒ ꯎꯅꯒꯦ ꯍꯥꯏꯕꯗ ꯑꯩꯕꯨ ꯊꯤꯅ ꯐꯨꯕꯤꯈꯤ" ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯅꯪ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ?" ꯕꯕꯥ ꯀꯦꯁꯣꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯃ ꯀꯦꯁꯣꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤ꯫ ꯃꯃꯤꯡꯅ ꯁꯤꯝꯔꯟ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯁꯤꯝꯔꯟꯒꯤ ꯃꯄꯥ ꯄꯧꯊꯥꯡ ꯀꯦꯁꯣꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯝ-ꯇꯨ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯁꯤꯝꯔꯟꯅ ꯃꯄꯥꯒꯤ ꯆꯥꯛ ꯍꯦꯛ ꯍꯦꯛ ꯊꯤꯜꯂꯛꯄꯗ ꯀꯦꯁꯣꯒ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯦꯁꯣꯒꯤ ꯃꯃꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯀꯦꯁꯣ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯀꯦꯁꯣ ꯋꯥꯐꯝꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯗꯨ ꯗꯣꯛꯇꯔꯅ ꯃꯇꯝ ꯊꯥꯔꯒ ꯂꯩꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥ ꯏꯟꯕꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯟꯒꯤ ꯃꯃꯥꯗ ꯃꯥ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯂꯩꯈꯤꯗꯦ꯫ ꯐꯤꯔꯣꯏ ꯂꯣꯏꯕꯒ ꯀꯦꯁꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯁꯤꯝꯔꯟꯕꯨ ꯂꯧꯕ ꯂꯥꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯨꯗꯨꯅ ꯇꯥꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯃꯁꯥꯒꯤ ꯁꯛꯇꯝꯗꯣ ꯑꯣꯟꯗꯨꯅ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯁꯤꯝꯔꯟꯕꯨ ꯎꯕꯗ ꯀꯦꯁꯣꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯤꯝꯔꯟꯅ "ꯅꯪꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯏꯁꯥ ꯉꯝꯗꯕꯗꯒꯤ ꯗꯣꯛꯇꯔ ꯌꯦꯡꯕꯗ ꯃꯃꯥ ꯑꯣꯏꯔꯦ" ꯍꯥꯏꯔꯛꯈꯤ꯫
Nangna kuina laktabada khunjasingna aibu thina ngangba kaya taurakhi. Nangna lagaroi aibu hundoklamlabani haiduna haibada ai yam wakhibani. Ipana chatuna nangbu tihalubada nangdi luhongkre haiduna ipana tambada ai tofam khangdana isa ithanda thawai thakibani hairaki. Adugi matungda aina khunjasingbu leiba ngamdanaba tawkhibani. Makoina aibu themjanbiramlabadi asumna thokramloidabani hairaki. Asumna numito baba kesosu yam kapki numitudagi nupi adugi thawai sumangki. Ekoisu yumda halakhirammi. Imanasu aibu yamna chaibirammi. Numituma ekoisi yam wana ahingduma khanglammi. Nongalabada imana amaiba ama kauduna aibu yenghallammi. Aigi isada fattaba kaya leirabasu kokthok chamthokpinabani haidana. Asumna tawkhibadagi ekoisu isada aki tujungba phawramba adu phakhirammi. Sigi matung imanaba singpunbada aina hairammi. Baisidagiti koiba langba loina tokasi. Aidi among hanna koiba langba chatlaroi. Lairik phajana tamlaga mi oinama honarasi. Asumna ekoisu exam haidorakpadagi lairik tamayon sinduna laikhirammi. Mayang warisi matang saida loisinjare. Warisi bulantoksaba matamda soiki lankeba yaurabasu mayamna ngakpiyu. Aroibada amuka hanna ikonono khoiramjari.